Leingakna Sabiba Fabricated House ta Leiba Pamdre masagi mayumda hanjan hanbiro Manipur gi Leingak pairiba singi manungdagi Manipur kannaba center da taksin bangamba mi ama thokpiraklo haina relief camp ta leiriba singna pendaba fongdoknarakle ngasi apunba awonba Manipur amagi dama Kanglai Women Welfare Association amadi All Manipur Progressive Students Association na sinduna relief camp marida wakat mifam chathakre relief camp sing adudi Mandop Yumfam relief camp Kurkul Fayeng High School Relief Camp, Fumlau Kairoi High School Relief Camp amadi Tairen Pokpi Primary Relief Camp ni. Wakat mifam maduda saruk yakiba miyoi singna haikibada chahi ama makai helaklaba irang asi loisindana center amadi tet Leingakna Leiba asi pende. Masagi asengba mayumda laihanbagi mahutta Leingakna Fabricated House saraga leina bahaiba asi apenba oide. Madugi mahut masagi mayumda hanjanna ba hotnabiyu mating Leiba Leingak paiba miyoi thoraktuna lamdamasigi damak center da haibaga loinana thabak paikhat hanbiyu loinana miyamgi awaba asi khanganbiyu haiki